Ningsing bathok traba matamdagi hauna lamdam asigi puwarida lining lashon gi chanabi gi thauram gi kayaga loina ba yausang kumai gi thauram ngasi loisinkhrai. Ising gi maru oiba amadi ising bu kannabagi wakhalonda malem pumbada pangthoknabagum ngasi Manipur da so World Water Day gi thauram pak sanna pangthoknakrai. Manipur ngasi nauna COVID-19 ki positive case taruk thengana khiba galoina na positivity rate cha da sino 10.9 oiki fagalapagi changcha da marifutara nipan 10.8 yaure active case marifu khakta ngaire leba asigi oina coronavirus positive oibagi chang yamna hanthare haukiba pung kunmari da anoba case listing amaga chamga ga marifu mathoi thengna khi fagalapagi changcha da marifutara nipan 10.8 yaure Amasung All Manipur Working Journalist Union Amzuna Senduna Thasigi Taranipan dagi pangtorakiba Taranithoi Shuba Journalist Sports Meet da Impact News na overall team runner up tare. Mayam bukurumzari adom na yengbiribase Impact News ni ay Elizabeth Nongthomam na hauzik pungza si fawbagi maruiba pausing miyam da pizari. Numit mangani chup na chaptharakpa yausang kumhai ngasi loisinkhrai kumhai asigi ngasi aroiba numita ayuk nungthilgi matamda miyamna maruoina inkhalakliba naha kayana ising hainaduna amadi abir tainakhi numidangi matamda thabal chongbana mapungoiba thauram ama oina pangthoknari loinana kumhai asibu ka henba thawong ama oina chathadana ba haiduna Manipur Police amadi Traffic Police ki maikhidigisu akanba section thaurang lakhotpagi mami chauna takhi hiramasigi matangda Impact News ki video journalist Chungkham Subhas amadi sub editor Momoka salam dagi akan apa paudam ama. Numit mangani chupna chatharakpa yausang festival gi ngasi aroiba numita lamdam asigi miyamna karamba fibamda kumhai asibu pangthoklipagi haiba amadi miyamna kumhai asiga mari leinena kari wafamsing thamlapagi haibadu khangminasi Ani Manipuri na yausang sa ado sumaina handak sumaina yausang kumai phajana pangthok hongbasida kai phawge harau wa phawe adai sahi ani lepur matung sain tholok paje koi de chu nungai harau su phawe kai hadi lu kangdre ado sumaina aber ge taina ba khot pase hana budi phangre ado huji aber ge taina da bi de ngasi budi aroi bani na aber taina ba ising haina budi am tawina ado mafam kai kai sakani haibiro pham je mayang phana somda haigat lugini ba ado wasi morang khongda man kumhai da message oina di kai pini soingam thokta adagi aber tebe chum debi ba adagi mathang chai olak pada ju sidagi hena nungai ba ken taw suno na haijani abe tebe da sum na debi ba nupi angang da adagi ko sulang ju phajana gyan ta na sapi ba soingam yaudana ba si haijani Maruna ngang sigi sport kay kara sahi ani amna struggle to like da sahi am khak tholok pa yausang zeida ngasina roi bna mistake da am thilan ngai sa phawe adu khwai maru de hose corona se pra loi ba samman na 0 point khara da ngai zeida yausang se sahi ani koi na waro matung da ngasi phang ma se hanaki yausang je 2022 sport asi amasung yausang asi
Manipur da khwai da gi khoi da isa da haraw ba nungai ba tuna pe na ba ngthok pa me lang thok pa me Impact ki team khudimak puzu akoina yausanggi oiba wish bizari aduga yang special oina Tamoras to oina wish bizari Tamoras happy Holi Happy Yausang Impact family. Chahiani COVID na maram oiraga athing ba lairuraba matungta yausang kumhai chahi asigi oina miyam na harau tayam na pangthoknari ngasi aroiba numit asida lamdam asigi miyam na paksana harau tayam na pangthoknari kumhai asida pamdaba thohaningdaba ka henba thodok sing thoktanaba haiduna lamdam asigi police ki maikai degishu akanba mawongda jackson thaurang sing lokhatbagi mami chauna tari Impact News की तमाम वीडियो जर्नलिस्ट सुंखाम सुभाष का लोइनेना मोमोका सलाम इम्फाल इसिंग असी हौजिक्ति लालोनबगी पोलम ओले मणिपुर की हौजि चलिबा फिवम असदा अदुम चथरबदि लाखदोरिबा चही मंगा असदा सेंजाव पाइबा सिंगना इसिंग असी यामना चावना लालोनदुना सेल तालकलबदि मिचम यामना इसिंग की अवाबा मायोकनाबा ngamloi हाइना मणिपुर यूनिवर्सिटी की वाइस चांसलर उरंबा प्रोफेसर अमर युमनामना फोंदोरकली अंडरस्टैंडिंग द वाटर क्राइसिस इन मणिपुर हाइबा टीम द डिपार्टमेंट ऑफ जूलॉजी मणिपुर यूनिवर्सिटी ना अपुनबा इमागी मचा सिंगा खुसमनदुना यूनिवर्सिटी असिगी जूलॉजी डिपार्टमेंट पांगथोखिबा वर्ल्ड वाटर डे की थौरमदा वाफम असि फोंदोखिबने थौरम अदुदा मणिपुर यूनिवर्सिटी CSIR नेस जूलॉजी डिपार्टमेंट इंदिरा गांधी नेशनल ट्रैवल यूनिवर्सिटी रीजनल कैंपस मणिपुर एनवायरनमेंट एंड फॉरेस्ट डिपार्टमेंट MU मणिपुर पॉल्यूशन कंट्रोल बोर्ड की प्रोफेसर असिस्टेंट प्रोफेसर साइंटिस्ट इंजीनियर सिंह सरुक यादुना इसिंगी मतंगदा कुपना खना नैनखि थौरम अदुगा मरी लेनना प्रोफेसर अमर युमनामना मालेमगी ओइना इसिंग असि मफम खुदिमक्ता वासिलकले मणिपुर की ओइनासु इसिंग वातना लेरंबा लमदम असदा इसिंगी मफम कया मांगसलकपदा नतना थकननबगी इसिंग फावबदा अवाबा मायोकनरकले हाइना फोंदोरखि आना ईश्वरना पीबा खुदोल ओरंबदगी पैसा थादरगा लालोनबे अब पोरमा ओरपगी मोंगदा अदोमदने बाउजी इसिंग कन्न संगसलिसे अदोना वर्ल्ड वाटर डे लापसे मरुना अखोना कन्न मेंग संबदर कालेसे मयाम पुनमना मेंग संबदर कालेसे अखोइगी थकननबा साबा थकपदा सिजे नरिबे इसिंग सिंगसे अखोनि इरुजबदे सिजे नरिबे से इसिंग सिंगसे मतौ करमना कमाय तौना वालल लोइदगी हाइबसदा अखोना मयामगे पुनिंग संबग लोइना लेंगा के थौसिनसु अमा सेंबा तंगाई फदना याम थुन सेंबा दरकार लाइरे चाही खुदिंग योइना मालेम सिनबा थुंगना मार्च 22 असि वर्ल्ड वाटर डे हाइना पांगथोक्तुना लाखली इसिंग हाइबसी मालेम पुंबदा लेरिबा अचचथा अरेंगलेंग दा यावना थवाई पानबा पुमनमक्ता चंगद्रबा याद्रबा पोसकमा ओइरी हाइबसी पुमनमक्ता खंगनरबा वाफमनी मरम असना इसिंग अमसुंग लेबाक लेहाव योक्तुना अमसुंग कंदुना थमसी हाइना वर्ल्ड वाटर डे निमित का मरी लेनना मणिपुलेंगा की प्लानिंग डिपार्टमेंट एडिशनल CEO स्टेट लेवल नोडल एजेंसी फॉर वाटर सेट SLNAWS की थौ पुरीबे RK सुनीता पाउजल पिरकली वर्ल्ड वाटर डे मरी लेना इम्पैक्ट न्यूज अखना उनबा सुनीता मखाताना मणिपुर असी कुमगी नोंगजुद डिपेंड तौब मपुंग ओइना लौ सिंगुबदा युमफम ओइबा एग्रो बेस्ड स्टेट अमने मरम असना स्टेट अमसुंग इसिंग अमसुंग लेबाक लेहाव योक्तुना थमसी स्टेट असदसु सेंटर लेंगा की मखादा मार्च 22 दगी नवंबर 10 फाउबा सी जल शक्ति कैंपेन कैच द रेन हाइना पांगथोक्तुना लाखली मसी मपुंग ओइना इसिंग अमसुंग लेबाक लेहाव योक्तुना थमनबा पांदम अमसुंग वाखलोना सी मियामदा संदोकनबा खंगहनबा अमसुंग अवेयरनेस लेहनबगी सरुक अमसुनी हाइखि
चिंगी ओइना मदा चेक डैम गुंबा नत्रगना पर्कुलेशन टैंक को अदगी अतोप स्ट्रक्चर मैम अमा तौरकनी सिगी ओइना तुंगाना फंड लाकपदि नते बट प्रोग्राम itself be a part of the campaign habane and basically publicity ni ko habidi anoba concept da spring shed management lakre ko water security hara kanda koina thakna ba ising ata su khan be ade assured irrigation na irrigation yaudana agriculture gi farm मैम लेरिबा field मैम adegi koi di rain fed area ni mong da dang depend tawa smai tawdana koi su part of the world's water day gi every drop counts in habase adana manipur gi lemai is a hectare ba ising drop khodimak si su kaloba gi focus ni Sunita na makata na sera sigi chinga masung tam animagta leiriba miyam na nongjuthagi matamda fangliba nonggi ising asi marik ama fawba manghandana ba masung yoktuna thamnaba thabak thoram sing amasung Taurang sing paikhatsi ising yoktuna thamnabagi damak pukri amasung komkut kaya marang kaina semduna thamsi haina phongdokrakhi सरकार की गाइदना इसा इसाना को मचा मचा तौब अदो इसिंग चेंधनगीदब फाव हाबनी अदगी लेकाय लेकाय क्लब क्लब संस्थान मैम कॉलेज वगैरह स्कूल वगैरह माई माई प्रेमिसेस लेब पुखरी सिंचे पुलप सेंदोक इनसी बी इट ए पार्ट ऑफ अ याउसंग फेस्टिवल और ए चराव फेस्टिवल और एनी अदर फेस्टिवल इसामकना लीड तौरगा हौजगिब कैंपेन अडोप ए वाटरशेड अदन एडोप हाबा कांदा एडोप फार्म एडोप कनो हाबा माने एडोप ए वाटरशेड कैंपेन से फेसबुक पेज में लेबनी मैम याउबिरागा इसा इसा की सक्सेस स्टोरी दम अपलोड तौबिरप यागनी Malemgi tongan tongan ba mafam singda pangthoknabagum Thobal district ki lamdingda underground making the invisible visible haiba thimda World Water Day gi thoramga mari leinana Thobal district open marathon race pangthokpaga loinana ujara kaya marum thakrai District Water and Sanitation Committee Thobal amadi Public Health Engineering Department Thobal ani ki meeting makada Education Enhancement Organization EEO Lamding VWSC Lamding amasung ISA Thobal District na puna senduna soradagi lamtharaga Lamding gi EEO ground da lamthungfam oikhi Thoromaduga mari leinana PHED Thobal gi Executive Engineer EE Narengbam Livingston na ngasigi thoramasigi maruoiba wakhalonde Groundwater sing asibu aikoina harvest auraga seasonaba yaba mawongda thaknaba amadi irubada seasonanaba pandam sinjabani ngasigi marathon asada district asigi athletes chamagi yankhairom na saruk yakhi ngasigi open marathon race adugi ahanba ni shuba shuba takiba nupa lamjeloi singda lupa lising tara nipan manga aduga mari shubadagi tara suba faubada leiba singdana lupa lising amamam amasung lamjel aduda saruk yakhibi nupi macha singi maraktagi ahanba ani shuba ahum shuba mari shuba takiba singda lupa lising taruk lising manga lising mari lising ama piduna sanaroi singbu pukning thogatki amadi lamthung fam yorakhiba sanaroi khudimagtasu khudol pot sing piduna pukning thogatki Kong Bamaru Laifam Lenda Sungasi World Water Day gi thoram pangthokrai District Water and Sanitation Committee Public Health Engineering Department Government of Manipur na Kong Bamaru Laifam Len apun basemgat lupka punna kusamnaduna pangthokiba thoramadu Waiton Gram Panchayat ki Pradhan Pukhrambam Survalana Malem Pumba ayingasagi khal kaitharakpadagi haukiba chahi khara asada nonggi chang likna chubadagi low ubagi thabak thoram sing mapung fabada kaya thengnare mapung fadaba kaya thengnare thaknaba ising gi maru oiba turel Kayagi ising pikthak hibadagi thaknaba ising gi awat pathengnariba si nongjuthagi matamda ising yoksan baduga pukri turel pat sing conserve preserve ki plan yamna thubada thabak oina pangthokpa mathau tare malem asigi damakta miyoi bai khoina thamoi singna akoibagi khal kanana bahonaba maru oi natrabadi ising gi lanjau laklakani haibasi ningsingduna ising likna sijanaba masung mahusagi khal ngaktuna thamsi ising yaudana miyoi bana hingba ngamloi haiki Churachandpur District asu World Water Day gi thoramasi groundwater making invisible to visible haiba thimda pangthokhi thoramadagi manung channa district asigi additional deputy commissioner S Khaikhopawna Lanwa thongdagi ising yokhatsi haibagi pauzal puba bike rally ama lamthakhi Good Samaritan Foundation Sahi Foundation amasung PHED Department Churachandpur na khusamnaduna pangthokhiba thoramaduda uchara kya thakhi Governor La Ganeshana Sayed Divas Numitna Lagpada Miyamda Pauzal Pirakli Governor gi message aduda British rule gi matamda Levasi gi freedom struggle Bhagat Singh Sivaram Rajguru amadi Sukadev Thapar na chingbana thawai thakibadu nauhona ningsingli haiki
Kuki People's Alliance KPA gi MLA Kim Nyo Hangsingna Mikhalda Mai Paklakpaga Mari Lainana Cycle gi Miyam Galoinana Party asina Oktuna Ikai Kumna Krai Cycle Football Ground da Pangthoki Bathoramaduga Mari Lainana Chingamadi Tam Tariba Furup Singh Amata Oiba Wakhalonda Hingmina Duna Mangzil Thaba Manipurama Ohena Bohanagadabani Haina Kuki People's Alliance KPA gi Vice President Jingkholal Thangsing na Fongdoki Mahangna Makhata na Hai KPA na Han Baoina Mirep Ani Puthokpada Animak Mai Pakpangamba Haibasi Kuki Furup ki Choba Mai Pakpani, Mirep Ani Asibu Mai Pak na Bahonabada, Mateng Pangbirak Pakudimak Pusu, Ikai Kumna Bagaluina Tagat Pafongdoki. In Manipur, we are mainly three groups. That is the valley people, the Métis, then among the hills are Naga brethren, and then the Kuki people. So to develop, to make Manipur a great state, a greater state, the people in Manipur have to work closely together. We have to work together and we have to prosper together. And if we work together and coexist peacefully, we'll make not only the hills of the Kuki Hills, Naga Hills, but the valley, and Manipur can become an excellent, prosperous state. Manipur ngasi nauna COVID-19 ki positive case taruk thengna khibaga loinana positivity rate chada sino 10.9 oike hauzik state asigi apunba COVID-19 positive case lakama lising kuntra taret ka yankhai matho yaukrai haukiba pung kunmari damioi ani recover toba ngamkhibaga loinana recovery rate chada marifutara nipan 10.8 oike active case marifu laikrai Manipur lenga ki Directorate of Health Services na thadorak report ki matung inna state asida hauzik Laichada sina maram oiraga laikhidaba apunba masing lising aniga chamaga kun yokrai laina asidagi apunba miyoi lakama lising kuntra mariga chanipan ga yankhai mathoi fagat pangam krai nakala maromda laichada sidagi mapung fa na ngak thokpa ngamnabagi pandamda chahi asigi January 13 tagi laibak sinba thungna chatharakliba COVID vaccination asida state asigi oina hokiba pung kun marida miyoi lising amaga chaniga tara kapthoki Hauzik fawagi oina state asigi apunba dose la kuntaret lising humfunipan ga kunipan mai pak na kapthokpa ngamkrai haina Manipur lenga ki Health Department ki Additional Director amadi Wangang Loi Dr. Khoirom Sasikumar Mangang na thadorok pachirol amana hairi Matang swasida break malaujake break matung da malem amade India ki leiriba COVID-19 case ki update amade Manipur amasung malem ki tungan ba ipausing puduna lakjage impact news po meeting taduna lebiu Welcome to JJ School Montessori, where we follow the children instead of the other way around. Our holistic Montessori teachings encourage the students to be entertained while being challenged. Admissions open for nursery to class 5. Please visit us or message us for further details. Presto Personalized Wonders, Imphal da nauna hangdok cheri, Hairiba sida, personalized gifts, corporate gifts, awards and mementos, home decor, office rubber stamp na chingba, potlam sing, mafam asida pangbigani, ngasi maglangsing birau, Tilak Ras Enterprises, Presto, Tangal Bazar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Enjoy our freshly baked products. All our products contain honey. Kohi, taste the heart of Manipur. Mayamu amuka na taram nauchari bulletin asigi makhataba pau miyam da pizari.
India da hauki bapung kunmari da COVID ki anova positive case lising amaga chamga ga mari fumathoi hengalakhi apunba COVID ki case masing crore mari la kuntra lising tara hele hauji leba sada COVID ki active case lising kunhumdoi ga chamapan tara humdoi da hanthare hauki bapung kunmari da laina asada gi mioi kuntra humdoi lekhidaba adu tharaga hauji fawbada laina asada gi apunba lekhidaba masing lakh manga lising tara taruka chamga ga nifu humdoi shure hauki bapung kunmari da COVID gi mioi lising ani ga chatre ka nifu mathoi fagalaktuna discharge sauki Hauzi fawbada apunba discharge saukiba masing crore mari lakh kunmari lising humdra hele. Haukiba pung kunmari da COVID agi fagalapagi changcha da marifutara nipan dasmik taret mari da hengatle. Nakala maromda malem gi oina COVID ki apunba case masing crore nifu taret lakh kun taret lising marifutaruk hele. Malem gi oina COVID agi lekhidaba masing lakh humfumathoi lising taruk hele amadi malem gi oina COVID agi fagalaktuna discharge saukiba masing crore nifu lakh marifutara lising chatruka taramanga hele. Awang nongpok lamdam yoina COVID-19 dagi fagalapagi chang wangli Arunachal Pradesh da COVID-19 yapunba case lising humfu mari ga chamri ga marifu mari sure active case na tarukta hantharakhre Assam yoina laina asigi yapunba positive case lakh taret ka lising kun mari ga chamaga marifu tara nithoi yore active case na lising amaga chahum ga humfu manga da hanthakre Meghalaya da coronavirus na sohala bapunba mi gi masing lising marifu tara humdoi ga chataret ka kunipan yore active case na yankhai mari leiri Mizoram da laina asigi apunba positive oiba mi ki masing lakani lising kunithoi ga chamapan ga marifutara humdo yokrai active case na lising amaga chatru kani fumapan da hantharakhrai Nagaland state yoina laina asigi apunba case lising kunthra manga ga chamri ga humfutaruk yokrai active case na kunthra taret leiri Sikkim yoina lising kunthra mapan ga chamaga kunithoi yokrai active case na tara taret leiri Thobal district ki tentha khongbal da leiba naurem chawbagi yum mai tharambagi thaudokta chenaba mioi mari gi manungda mioi ani Thobal district police ki team amana fare tha asigi haukiba tang mari da thokiba thaudong aduda chenabadagi faraba mioi ani asi tentha khongbal dagi moirangthem gane chahi yangkhani thoi apokpa manawbi amasung laimuzam bivekras chahi kuntrani thoi apokpa athobani Faraba miyo yani asi paumi singi mamang da puthokladuna SP Jogesh Chandra Haubizam na mahaki office da pangthokpa paugi mifam amada asigumba lona yadaba migi mayum makai mai thadokpa yadi haibisi miyam da chapchana utnaba Thobal district police na honagani Faraba miyo sing asigi mathakta logi oiba thabak khudimak laukhanaba sem saraga leire haina phongdokhi Naurem chawbagi yum da tenta khongman da tawhiba thawdoktu da chenaba Mioi ani moirangthem ghani sing adagi amana laimim bibegras of tenta khongbal moyani si ngasi akoina phaba ngami yummai thaba da chenriba mioi sing asi akoi court ta puthoga ain joiba legal action sing sabchana tawon thokpa koi district police ta tawjagani hemse nyam da dum thamjagi Kurai Chingang Bam Laikai degi Takhil Mayum Takhil Yangba Allies Boni Maiteibu Tamthina Fubada Chenaba Laikai Asimaki RK Gaurakumar Allies Gowai Maral Yoiba Cherak Piu Haina Ngasi Miyam na Khongjang Sangsin Krai Taudo asi haukiba Mars kun gi numidang da Takhil Yangba na thawal yengba halakpagi lambi da Gowai hariba mioi asina lambi da thatlaba matung da nomai namduna tamthina fuduna lambi da hundok lambani hairi Maha Hauzik Ras Medicity da aruba fibam da laikanaduna leiri Kurai Sazo Laikai da Sangsin Kiba Khongjang aduda RK Gaurakumar Allies Gowai Maral yoiba cherak piduna jail da thamu Mirakta nomai kapa yaningde gun culture yaroi madi mahaki gun license kudakta kakadabani haibana chingba placard kaya sizunaki Realized Rehabilitation Center RRC na leibak miyam gi thaugal tawjarakpada chahi mari mapung fabagi thoram ngasi pangthokrai haukiba chahi mari asida Rehabilitation Center asina nisa sizunaba mioi kaya nisa thadokhan bangam khrai amadi tongan tongan ba mafam da chatuna awareness program kaya sinjaduna khwai miyam ga wakhal tamina bagi thoram kaya pangthokrai monjam chingsin da center asida pangthokiba thoram aduda RRC gi chief functionary Ole Wangkhai Mayumna miyam state asidagi nisa muthana bohonabada miyam punna khongjang sangsin minaduna hona minasi haina appeal tauki
All Manipur Working Journalists Union Amzuna Sinduna Thasi Tarani Pandagi Pangtorakpa Tarani Shuba Journalist Sports Meet Impact News na overall team runner up takray ngasi Sports Meet asigi aroiba masana waina luang sangbam da leiba luang pokpa cricket stadium da cricket masana sanaki team taruk na saruk yakiba cricket match sing adugi ahanba semi final match ta Impact TV na ISCB bu wicket tarada maithiba piki Loina na final match ta Impact TV ma di Sangai Express ani marakta sanakiba match ta Sangai Express na Impact News bu run kunda maithiba piramduna cricket masana sigi champion oiki loina na tha sigi tara nipan dagi pangtorakliba sports meet asada ISCB na gold tarok silver taramathoi bronze mari fanglaga overall team champion oiki loina na Impact TV gold manga silver ahum amadi bronze ahum fanglaga overall team runner up tahoki bane New Chekon Youth Club na sinduna pangthokpa nifurak shuba yausang sports meet ngasi New Chekon da leiba club asigi ground da hauna bi matung ina loisin krai sports meet loisin begi thoramadu da Rajya Sabha gi member Ningthau Leisem Basana Jauba made Wangkai Assembly constituency MLA TH Arun Kumar Bar Council Manipur gi chairman and Jotendro People's Development Society gi MD TH Biramangolamadi NCYC gi president Il Nilamani na mathangsina chief guest chief host Guest of Honor Amadi President Wina Saruk Yaki, Tharamaduga Mari Lenana, Rajya Sabha gi member Ningthau Sana Zawale Semanahai, Yausang Kumhai gi afaba masung fatabalay fataba singadu Thoktana ba kumhai asibo sports lomda mai onsilakpa si afaba khongthang amani haiki. Tharamaduga Mari Lenana MLA TH Arun Kumar na hai, hauzigi matamda yausang gi sports si yamna maru oiba ama oirakli. Masa mau fana leibada sana khona bagi maru oiba lei haibasi aikhoina khangba changi haiki. Haingang Kontha Makha Laikai Model Club na sinduna Haingang Makha Laikai Kangjaibungda Haukiba Mars Tara Tareta Chatharakhiba Akhanaba Sana Khona bagi thoram ngasi lotion krai Haingang Makha Laikai Development Committee amadi Haingang Makha Laikai Maira Paibe Apunba Lup na puna kusamnana Chathakiba thoramadda Haingang Makha Laikai Model Club ki President Hirom Ibotombana numit tarukni Chatharakpa Sana Khona bagi thoramasada lamda masada yel haungaidagi leiraklaba masana singi maraktagi UV lakpi thang ta amadi atai masana kaya yokhanna bagi mityeng thamduna thoramasi Bane Mathang Chahidagi Kang Yauna Hausiki Mirol na Toina Uba Fangdraba Masana Kayasu Hapchenduna Hena Pangtok Chaktok na Basilagani Handak Chahi Oina Sana Kona Bagi Mathagta Afaba Mama Khan Bagi Changdam Naba Yauna Makal Mathelgi Thoram Kayasu Pangtok Tuna Haurakliba Mirol da Sports ki Inot Pinaba Honagani Haiki Thank you Kangjam Kamala Devi Yausang Kumhai ga Mari Lenana Laikai Laikai ki club sing na sinduna pangthok na ba Yausang Sports Meet loisina krai kwa kaithel ngana pithong mapal da leiba Social Welfare Club na sinduna numit mangani chupna pangthorakpa kunmapan shuba annual Yausang Sports Meet loisin krai tongan ba event kaya da changdam nakhi ba sports meet asada athoi hen ta kharba sanaroi sing da prize sing yen thoktuna made club asigi thau puramba laikhidaraba mioi singi mafam da minute ami tumina leptuna ikai khuna bothi Bhubaneswar gi KIIT University Viju Patnayak Indoor Stadium da chatliba tha asigi 18 dagi 38 fawba chathagadaba IWWLF Youth Junior and Senior National Weightlifting Championship lising kunmathoi kunithoi da Manipur gi Ice Jinarani na interstate amasung national da goal amamam punna goal ani lobangam krai Medal singadu H Jinarani na KG nifumapan gi Women Senior Snatch ta humdramanga clean and jerk ta chama masung chamag humdramanga KG attempt tawduna goal ani adu lobangam khibani Hausi sathariba I League nga si sanakiba match ta Mohammedan S Sina mai pakre Naihati Stadium da sanakiba match sa Mohammedan S Sina Ken Krebu Panjul ama sinoda maitiba pikibani Mohammedan S gi amata ngairaba Panjul adu Marcus Joseph na match ki humdrani thoi shuba minute chankibani legacy ki table da hause Mohammedan S Sina point 3 manga fangduna ahanba position da Gokulam Kerala na point tarahum doi fangduna ani shuba masung Round Glass Punjab na point 3 ma thoi fangduna ahum shuba position da leiri
New Zealand na yumbu oiduna chathariba ICC Women's Cricket World Cup ta Indiana Bangladesh pu ran chama gatara da maithiba pikrai Hamilton ki Seddon Park ta sanakiba match adu da Indiana apiba over yankhai da wicket taret turaga ran chani ga kunmapan lauduna pandam thamki madugi paukhum da Bangladesh na over nipu ga ball ahum da wicket loina turaga ran chama gatara mapan lauduna pandam adu yoba ngamdaba India gi makutta maithiba ngamkhibani India ki mathangi match ta South Africa ga Mars kontareta lamba thengnaragani Aroibada bulletin asigi headlines amu hanamiyam da thamjari Ningsing bathok traba matamdagi hauna lamdam asigi puwari da lining laishon gi chanabi thoram kaya ga loina ba yausang kumai gi thoram ngasi roshin krai Ising gi maru oiba amadi ising bu kannabagi wakhalonda malem pumbada pangthoknabagom ngasi Manipur da su World Water Day gi thoram pak sana pangthoknakrai Manipur da ngasi nauna COVID-19 ki positive case taruk thengnakibaga loina positivity rate cha da 0.9 oiki fagalapagi changcha da Manipur 9.8 yaure active case Manipur kakta ngaire Laiba asigi oina coronavirus positive oibagi chang yamna hanthare haukiba pung kunmari da anauba case lising amaga chamaga Manipur mathoi thengnaki fagalapagi changcha da Manipur 9.8 yaure Amasung All Manipur Working Journalists Union Amzuna Sindona Thasi Taranipan dagi pangthorakiba Taranithoi Shuba Journalist Sports Meet the Impact News na overall team runner up tare Matang swaisida bulletin asi loisinjare Manipur amasung malem gi tongan ba mafam singda thokliba ipau singi damangta Impact News pu meeting ta duna lebiu